kuki haibase mapandagi changapa thoningba thonba mayam kangbu oibanina manipur se shanti long lasting permanent peace lakhanse hai taradi kuki haiba furup leite mi su leite wari sanase haiba su laoi lanto se haiba su laoi moi se mafam marang leitabagi maram oiduna hojik su leitabagi maram oiduna kuki haiba se akoi manipur da leite haiba se leitaba zati manipur da akoi na nampu da thonbiba ming Kadaidagi lakpano karam kanda lakpano akoi khangdeba mikip khuding mak singse kuki ne haine akoi na thonba mayam singse akoi su khetang tondang tora kansida kuki kanano manipur da 93 da naga ga lan toba 97 da paite ga lan toba mainte ga kuki lan toba si aseng ba kuki kanano haibe se thidok na nabagi dabak maksida akoi step lokhat se taseng nadi kuki haiba mi se manipur da leitabane kuki haiba se zati sunate sigi kuki haiba singse akoi sisu sijin roi dobane togadabu manipur da mitop oiraga manipur da violence sijin aduna manipur da moyi apamba phangna bagi separate manipur gi thogaina bagi phangna bagi damakta laiba kangbu separatist element mayam singse kuki ne atei maheron dagi leiminarakpa thado ne wifi ne mar ne paite mayam singse akoi aseng ba mini adugi maram oiduna kuki haibase leitabagi maram oiduna kuki haibase mapandagi changapa thoningba thonba mayam kangbu oibanina manipur se shanti long lasting permanent peace lakhanse hai taradi kuki haiba furup leite mi su leite wari sanase haiba su laoi lanto se haiba su laoi moi se mafam marang leitabagi maram oiduna hojik su leitabagi maram oiduna kuki haiba se akoi manipur da leite haiba se isolate to se haiba se praja mayam da appeal to jari